Matau karamna asiba nupa amna thoba sagolna sagon lamjen da first takhiba Pithribida khwaidagi daw yaba nupi Pithribida khwaidagi tangba tissue paper amadi khwaidagi tangba water bottle asina singba pack sing asi pudunu laksari channel asi matam chupada miyam gidamakta khitang da oirabasu kanagatoba video ngakta semnar puthokjabani mayamnasu pukning thogat piboina channel asibu subscribe amutang tawbiyu Fact number 1 da horse race sagon lamjen budi mayamnasu cinema da natraga TV da sungsoi soidana yengbiram lagani adubu mi asiba amana thoba sagolna sagon gi lamjen da first takhiba haibasi mayam tabirabra thogdok asi matau karamna thokibano haibada jun gi tang mari inglising amaga samapal kungo humdoida New York ta pangthokhiba sagon gi lamjen amada Frank Hayes kauba jockey gi sagon thoba horse rider asisu saruk yarami sagon lamjen manungda lamjen tangkhai chalakpada sagol thongna Frank Hayes heart attack torpadagi sagol mathakta adum sikhi mahaki asiba hakchangna sagol dagi taraktana sagol mathakta tongduna naptuna adum leikhi adubu mahaki sagolna sunglep leptana chenduna panthungpham yauna ihan hana purakhi Panthungpham yaurba matungda official kangbuna changsillaga yengluba matamda Frank Hayes siduna leiramba thengnakhi masina ihan hanba oina sagol lamjen amada mi asibana thoba sagolna first takhiba lamjeni fact number 2 da electronic brand singi marakta khwaidagi tangba brand ama oiriba Apple company na tha kharagi mamangda lupa lising ani amuk piba handkerchief amuk khaktang chawba cloth ama पुथोखरबा मतुंगदा हुजिक इनौनौना Apple Smart Water Bottle su America da launch tawkhre matam khargi matungdadi India da su sungsoi soidana yorok lagani aduga India da masigi oigadaba price na 4600 ni bottle asigi mamal asi karigidamakta suk yamna tanglibano haibada masida pung kunmari ising adum inghalaga thamba yagani masidi normal oiba water bottle amada su adum inghalaga adum thamba yai Masi Apple ki device singa connection tawba yagani aduga masina aikoina nongmada ising kayam yamna thakani haibadu monitor tawduna utkani masidi aikoi isa itomta na monitor tawjarabasu adum yai adubu isingi bottle ama lupa lising mariga chatruk piraga karigidamakta leigadoribano haiba sini mamal asigi matangda mayamgi kari mot leibibage fact number 3 da Tamil Nadu gi Pothakudi kauba khungang amada karupu kauba nupa macha ama lei Nupa macha asigi yumgi hek nakanda makhoigi khungi lambigi street light ki main switch lei masigi nupa macha asigi mathau asi nungtigi numit het tarakpaga main switch asi on tawduna khungangi lambi khudingmak pungan ngalhanba aduga nong het nganbaga masi muk muthatpa adubu nongmadi nungmidang wairam ama mahakna main switch atu on tawgena changluba matamda switch board tugi hek manakta tangna phangba musilaklaba jati ki uchek makhal ama marum koksin leiramba thengnakhi nupa macha aduna madugi photo kapladuna makhoigi khungangi WhatsApp group ta haplaga mahakna ikhi uchek marum asina macha olaga paiba ngamdri phauba kana amata switch board asi sokpi ganu khungi mi ayambana mahakna toriba du yaningkhide adubu nupa macha asina ninghanaba tawdana mayam pumnamak pumayok nakhi kaina thangda paw asi mathang sandoktuna khungi pradhan phau yongnakhi Pradhan na khundugi mioi singbu kokhatuna panchayat mifam phamki panchayat mifam phamba matamda ngasai gi karupu haiba nupa macha sina khungi praja singda wahang amakhak hangki madudi aikhoina pisak piklingai du ukhiba usek waya makhal sing adu hujiki matamda uba phanglibra nupa macha dugi wahai sing adu tabada mayam punamak loina bhap tanarakhi aikhoina asigumlaba tanglaba usek waya sing asi yokhat pige hairbadi makhoi sing asi ngakpi senbiduna thamba darkar oi masigi matung ucheki marum dudagi macha hek olaga paiba ngamgidri phauba numit kunthra mangani chupna khungangi mi sing amambada leikhi kana matana main switch adu on tawkhide karupu gumba nupa macha asi aikhoigi lamdam sida su asuki matik darkar oi Charoi tetugi khonjel takhidaba kuire masidi lairadana yumgi saijinda leiba sendrang phauba masing yamna usilaktre fact number 4 da maming leiraba sanaroi singna makoina litba phurit makoina tongba khungop auction tawduna nilam lauduna mamal yamna tangna yonba budi mayamna su itatatana tabiram lagani adubu
ममिंग लेरबा फुटबॉल सानरोय लेथोकनबा टिश्यू पेपर अमा पिरखी मधु सिजनरदुना कॉन्फ्रेंस लोइरबा मतुंगदा डस्टबिन अमदा लंगथोकलमी मधुगी टिश्यू पेपर अदु नुपा अमना डस्टबिनदगी लौखटलगा पुदुना चटखी अदुगा ऑनलाइन वेबसाइट अमदा ऑक्शन तौखी मधुदा महाकना इखी लियोनेल मेसी की जेनेटिक इन्फॉर्मेशन यावरबा टिश्यू पेपर नि मसिना मेसी गुंबा फुटबॉल प्लेयर अमा तुंगदा पुथोकपदा मतेंग पांगनी टिश्यू पेपर अदु $1 मिलियन सिटखी अखोगी इंडिया की पैसा ओंथोकपा तारगदी करोड़ 3 का मखाई ओइगनी। फैक्ट नंबर 5 ता इंग्लैंड की मैनचेस्टर दगी अमेरिका की फ्लोरिडा द फाइबर फ्लाइट अमदा डोरोथी फ्लिचर कौबी चही हुंफुगतरे छुरबी नुपी अमा फ्लाइट मनुंगदा हार्ट अटैक तौरखी एयर होस्टेस ना केबिन मनुंगदा कनागुंबा डॉक्टर गुंबा यावबीबा तारगदी थोलक्तुना मतेंग पांगबिनबा अनाउंसमेंट तौरखी मयामसु ताबदा खरा ngakani फ्लाइट मनुंगदुदा डॉक्टर 15 यावरमखी मधुसु हार्ट लायंगबगी एक्सपर्ट कार्डियोलॉजिस्ट ngakta मखोई 15 अदु इंग्लैंडगी अमेरिकादा हार्ट का मरी लेनबा डिजीज की दमकता कॉन्फ्रेंस अमा यावबा चटपनी मखोई 15 थोलक्तुना तोंगान तोंगानबा टेक्निक कया सिजनदुना ngasai gi nupi du kanba ngamki masini pithribi da khwaidagi daw yaba nupi masigi matangda mayam su google amtang tawbiu video si yengbibagi damakta mayam pumnong puthagachari aduga matung taba sigumba amazing facts singi damakta channel asibu su subscribe amtang tawbiu।